ꯑꯩꯅꯤ ꯃꯌꯥꯝ ꯀꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕ everyone ꯉꯁꯤꯀꯣ ꯚꯤꯗꯤꯑꯣ ꯂꯧꯕꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯣꯏꯗꯥꯅ ꯅꯤꯡꯀꯤ ꯍꯧꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯗꯥ ꯅꯤꯡꯀꯤ ꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯀꯞ 2 ꯍꯥꯞꯄꯦ ꯑꯗꯨ ꯀꯞꯁꯦ ꯑꯅꯤꯇꯪ ꯅꯠꯇꯦ ꯑꯍꯥꯟꯕꯩꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯀꯞ 4-5 ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯒ ꯍꯧꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯤसाꯕꯇ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯃꯌꯥꯝꯒꯤ ꯍꯤसाꯕꯇ ꯀꯞ 2 ꯍꯥꯞꯄꯁꯨ ꯌꯥꯏ 3 ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯍꯤसाꯕꯇꯗꯤ ꯀꯞ 4 ꯍꯥꯞꯄꯦꯕ 4-5 ꯑꯃꯨꯛꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯑꯀꯨꯝ ꯀꯩ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯥꯂꯤꯖꯤꯔꯥ ꯅꯠꯇꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯁꯦ ꯊꯣꯏꯗꯤꯡ ꯍꯥꯞꯄꯦꯕꯀꯣ ꯊꯣꯏꯗꯤꯡ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯇꯣꯠꯇꯣꯏꯅꯦꯕ ꯐꯖꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯃꯥꯏꯅ ꯍꯧꯕꯗꯣ ꯀꯃꯦꯟ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯩꯗꯤ ꯁꯨꯊꯥ ꯍꯥꯞꯇꯦꯕꯀꯣ ꯁꯨꯊꯥꯁꯦ ꯃꯤꯅ ꯍꯥꯞꯅꯗꯦ ꯍꯥꯏ ꯑꯗꯣ ꯑꯩꯅꯁꯨ ꯃꯣꯕꯥꯏꯜꯗ ꯌꯦꯡꯕꯗ ꯍꯥꯞꯇꯦꯕꯀோ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯎꯒ ꯘꯤꯒ ꯍꯥꯞꯄꯦꯕꯀꯣ ꯘꯤꯒ ꯊꯥꯎꯒ ꯁꯥꯍꯜꯂꯒ ꯍꯥꯞꯄꯤꯅꯦꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯗꯨ ꯑꯩꯒꯤ ꯍꯧꯖꯤꯛ ꯇꯣꯠꯂꯅꯤ ꯇꯣꯠꯄ ꯁꯥꯃꯟꯈꯤꯅ ꯑꯩꯅꯅꯦ ꯀꯩꯅꯣꯅ ꯑꯣꯠꯂꯤꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯣꯠꯄꯗꯣ ꯍꯧꯖꯤꯛ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯠꯂꯣꯏꯔꯒ ꯃꯈꯨꯠꯅ ꯑꯃꯨꯛ ꯏꯁꯤꯡ ꯍꯥꯞꯄ ꯇꯣꯠꯇꯣꯏꯅꯦꯕ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯣꯠꯇꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯃꯦꯟ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣꯕ ꯃꯌꯥꯝꯁꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯑꯍꯩꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯖꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯥꯞꯄꯅꯤ ꯇꯣꯠꯂꯅꯦꯕ ꯏꯁꯤꯡ ꯑꯁꯥꯕꯅꯦꯕ ꯍꯥꯞꯄꯤꯁꯦꯀꯣ ꯑꯗꯣꯈꯔ ꯇꯣꯠꯂꯅꯤ ꯇꯣꯠꯂꯒ ꯍꯥꯏꯗꯤ ꯃꯑꯣꯡꯗꯣ ꯑꯗꯨꯝ ꯂꯥꯛꯑꯅꯦꯕ ꯑꯩ ꯀꯛꯄꯗꯨꯗꯤ ꯌꯥꯝ ꯍꯩꯍꯧꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅꯅꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯏꯁꯤꯡ ꯍꯥꯞꯄꯒ ꯈꯔ ꯇꯣꯠꯇꯣꯏꯅꯦꯕ ꯇꯣꯠꯄ ꯍꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯇꯣꯠꯄ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯣꯠꯄ ꯂꯣꯏꯔꯒꯅꯦ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯑꯃꯨꯛ ꯇꯣꯠꯂꯤꯅꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯇꯟ 5ꯇꯪ ꯑꯣꯏꯅ ꯍꯧꯖꯔꯦꯕꯀꯣ ꯑꯗꯣ ꯇꯛꯄꯗꯨꯁꯨ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨ ꯀꯛꯄꯗꯣ ꯑꯩꯅ ꯌꯥꯝ ꯍꯩꯍꯧꯗꯔꯦ ꯀꯛꯄꯗꯨꯗꯤ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯑꯗꯨꯝ ꯀꯩ ꯁꯦꯞꯁꯨ ꯌꯥꯝ ꯇꯥꯗ꯭ꯔꯦꯕ ꯃꯨꯟꯅ ꯇꯣꯠꯇꯅ ꯇꯧꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣ ꯑꯩ ꯈꯪꯗꯦꯕꯀꯣ ꯑꯩꯁꯨ ꯐꯖꯅ ꯑꯗꯣ ꯇꯣꯠꯄꯁꯨ ꯌꯥꯗꯕ ꯋꯥꯅꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯣꯠꯂꯤꯅꯤ ꯑꯗꯨꯁꯨ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯃꯥꯜꯂꯛꯑꯦꯕ ꯈꯔ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯀꯛꯄ ꯍꯧꯔꯦꯕꯀꯣ ꯀꯛꯑꯒ ꯁꯨꯃꯥꯏꯅ ꯁꯦꯞ ꯑꯣꯜꯂꯛꯇꯣꯏꯅꯦꯕ ꯃꯌꯥꯝ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉ ꯑꯗꯨꯝ ꯈꯪꯒꯅꯦꯕꯀꯣ ꯑꯩ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅꯅꯦ ꯑꯩꯁꯨ ꯍꯩꯅ ꯇꯧꯖꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯛꯄ ꯌꯥꯗꯅ ꯑꯃꯃꯝ ꯀꯛꯀꯦ ꯇꯧꯕꯅꯦ ꯌꯥꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃꯃꯝ ꯑꯣꯏꯅ ꯌꯥꯗ꯭ꯔꯦꯕ ꯁꯦꯞꯁꯦꯀꯣ ꯑꯗꯨꯗꯒꯤ ꯑꯃꯃꯝ ꯑꯣꯏꯅ ꯀꯛꯑꯅꯤ ꯑꯃꯃꯝ ꯑꯣꯏꯔꯒꯅ ꯁꯦꯞꯇꯣ ꯄꯨꯔꯥ ꯂꯥꯛꯏꯑꯕ ꯑꯗꯨꯒ ꯑꯩ ꯄ꯭ꯂꯥꯅꯤꯡꯗꯣ ꯍꯥꯏꯗꯤ ꯃꯑꯣꯡꯗꯣ ꯈꯪꯉꯦꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯍꯧꯔꯦ ꯉꯔꯥꯡ ꯍꯥꯏꯌꯦ ꯁꯣꯔꯤ ꯍꯧꯖꯤꯛ ꯍꯧꯔꯒ ꯆꯥꯔꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯍꯧꯔꯒ ꯆꯥꯕꯤꯌꯨ ꯂꯩꯗꯕꯤꯗ ꯄꯩꯁꯥ ꯇꯤꯡꯗꯕꯤꯗ ꯆꯥꯗꯣꯏꯅꯤꯅꯀꯣ ꯃꯣꯏꯗꯥ ꯈꯤꯇꯪ ꯇꯧꯔꯒ ꯂꯩꯔꯗꯤ ꯂꯨꯄꯥ 10ꯒꯤꯅ ꯈ꯭ꯋꯥꯡ ꯊꯣꯛꯀꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯊꯥꯎ ꯁꯥꯔꯦꯕꯀꯣ ꯍꯧꯖꯤꯛ ꯅꯤꯡꯀꯤꯗꯣ ꯑꯃꯨꯛ ꯊꯥꯗꯔꯅꯦꯕ ꯊꯥꯗꯔꯦ ꯍꯧꯖꯤꯛ ꯑꯗꯨꯗꯒꯤ ꯅꯤꯡꯀꯤꯁꯦ ꯊꯥꯗꯔꯒ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯁꯦꯞꯁꯦ ꯂꯥꯛꯑꯕꯅꯦꯕꯀꯣ ꯐꯥꯔꯁꯇꯗꯤ ꯑꯩꯁꯦ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯁꯦ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯐꯥꯔꯁ ꯇꯥꯏꯝ ꯇꯧꯕꯅꯤꯅ ꯑꯗꯣ ꯃꯥꯒꯤ ꯁꯦꯞꯁꯦ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯀꯥꯝꯁꯨ ꯀꯥꯝꯈꯠꯄꯅꯦꯕ ꯑꯗꯣ ꯆꯥꯕꯗꯁꯨ ꯁ꯭ꯋꯥꯏ ꯂꯥꯎ ꯍꯥꯎꯕꯅ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯃꯌꯥꯝꯁꯨ ꯑꯝꯇ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯂꯩꯕꯁꯤꯗꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯨꯄꯥ 10ꯒꯤ ꯈꯤꯇꯪꯗꯅꯤ ꯐꯪꯉꯤꯗꯣ ꯂꯨꯄꯥ 10ꯗꯨꯒꯤ ꯃꯣꯏꯗꯥ ꯂꯩꯕꯤꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯧꯕ ꯌꯥꯕꯅꯦꯕ ꯌꯨꯝꯗ ꯑꯗꯨꯝ ꯍꯧꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯣꯟꯒꯦ ꯀꯥꯏ ꯈꯜꯂꯤꯅꯦꯕ ꯋꯥꯈꯜꯁꯤꯗꯅꯦ ꯑꯩꯈꯣꯏ ꯃꯃꯥ ꯕꯖꯥꯔ ꯐꯝꯕꯅꯤꯅ ꯑꯩꯈꯣꯏ ꯃꯃꯥꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯄꯤꯔꯒ ꯌꯣꯜꯍꯟꯒꯦ ꯀꯥꯏꯅ ꯈꯜꯂꯤꯅꯦꯕ ꯑꯗꯨꯁꯨ ꯑꯩ ꯇꯧꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯖꯕꯅꯤꯅꯅꯦꯀꯣ ꯑꯗꯣ ꯍꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯁꯦꯞ ꯀꯩꯁꯨꯝ ꯀꯥꯏꯗꯕꯅꯤ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯍꯥꯎꯕꯅ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯀ꯭ꯔꯦꯝ ꯂꯥꯎꯔꯒꯅꯦ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯩꯒꯤ ꯂꯨꯛꯁꯦ ꯐꯥꯏꯅꯦꯜ ꯂꯨꯛ ꯍꯧꯕ ꯂꯣꯏꯔꯦꯕ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛꯁꯤꯁꯦ ꯍꯧꯕ ꯂꯣꯏꯔꯒ ꯎꯠꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯩ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯂꯣꯏꯔꯁꯦ ꯑꯩ ꯍꯧꯕꯗꯣ ꯂꯣꯏꯔꯦ ꯆꯥꯒꯦ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯆꯥꯕ ꯌꯥꯎꯔꯕꯀꯣ ꯍꯣꯏ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯒꯤ ꯍꯣꯝꯃꯦꯗ
콜 비주얼 그래서 내 먹자 먹자 엄마 좋아해 엄마 나가 hầu đó có hầu đó không hầu vậy còn anh thấy không cái hầu ấy ruồn ta ruồn này phải bằng lên cái mỏi hỏi sai này khi mình được trời đi nhau hấp thì anh thấy hai buổi gì phải đó chứ ui đi kita nào cái mèo ở video sẽ ngoài việc đi là cái chắc tôi bị đông mèo mà đúng không mèo số máy nó hầu sao của hay đi nó mà nó cái gì mấy đây xin số máy nó hầu có là ra đồng đúng cái thế là sao nhỉ bạn anh hay đi mà xin sản những món này là video nằm hơn này là có được thì anh làm này cái tao có hay đi không giới nhiều nhau quá tao rồi nhé còn thằng đấy thì em hầu là rồi là chơi là video này thành video sẽ là nhé bye bye